ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯁꯅꯥꯇꯣꯝꯕ ꯀꯧꯖꯩ꯫ ꯍꯧꯖꯤꯛ ꯏꯁꯥꯒꯤ ꯆꯍꯤꯅ 40 ꯁꯨꯖꯔꯦ꯫ ꯑꯩꯅ ꯉꯁꯤ ꯂꯤꯖꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯃꯌꯥꯝꯅ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯈꯣই ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯃꯨꯠ ꯇꯥꯅ ꯂꯤꯖꯕꯗ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯇꯥꯡꯗ ꯈꯔ ꯄꯟꯗꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯈꯖꯤꯛꯇꯪ ꯄꯟꯖꯔꯝꯒꯦ꯫ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯤꯡꯁꯤ ꯏꯕꯣꯆꯧ ꯀꯧꯏ꯫ ꯏꯃꯥꯒꯤ ꯃꯤꯡꯅ ꯔꯥꯙꯥꯃꯅꯤ ꯀꯧꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ 4ꯅꯤ꯫ ꯑꯩꯅ ꯑꯍꯟꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯈꯥ ꯑꯁꯤꯗ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩꯖꯩ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯣꯂꯦꯟ ꯀꯧꯏ꯫ ꯑꯩꯅ ꯑꯩꯈꯣꯏ ꯇꯣꯂꯦꯟꯗꯒꯤ ꯆꯍꯤ 3 ꯍꯜꯂꯤ꯫ ꯏꯆꯜ ꯑꯅꯤꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯏꯆꯟꯅꯨꯄꯤ ꯑꯅꯤꯁꯤ ꯐꯩꯕꯣꯛꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯧꯁꯤꯡ ꯈꯔ ꯎꯖꯔꯒ ꯁꯂꯣꯛ ꯈꯔ ꯁꯦꯟꯅꯖꯔꯒ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ꯫ ꯃꯇꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯙꯧꯁꯤ ꯍꯤꯡꯂꯤꯕ ꯃꯇꯝꯅꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯌꯥꯝꯃꯤ ꯃꯆꯥ ꯃꯁꯨ ꯂꯩꯅꯔꯛꯄꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯍꯣꯡꯗꯣꯛꯅꯈꯤꯗꯨꯅ ꯑꯗꯨꯝ ꯂꯩꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯏꯇꯣꯟ ꯇꯣꯟꯕ ꯑꯁꯤꯒ ꯑꯩꯈꯣꯏꯒꯗꯤ ꯏꯪꯈꯣꯜ ꯑꯃꯗ ꯄꯨꯟꯅ ꯌꯨꯝ ꯑꯃꯃꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯥꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯏꯙꯧꯁꯨ ꯕꯕꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯍꯣꯏꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯇꯣꯂꯦꯟꯁꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯁꯥꯁꯦ ꯏꯐꯠ ꯐꯠꯂꯛꯇꯦ꯫ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯝꯅ ꯄꯦꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯃꯁꯥꯁꯦ ꯆꯤꯐꯦꯠ ꯅꯥꯒꯜꯂꯤ꯫ ꯃꯥꯅ ꯑꯃꯨꯛ ꯅꯥꯔꯛꯄꯁꯦ ꯁꯥꯊꯤꯅ ꯅꯥꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯨꯁꯨ ꯃꯌꯥꯡꯒꯤ ꯀꯪꯉꯤ ꯃꯁꯥ ꯁꯣꯟꯕ ꯑꯁꯤꯗ ꯏꯃꯥ ꯕꯕꯥꯅꯁꯨ ꯊꯕꯛ ꯏꯪꯈꯥꯡꯁꯤ ꯊꯣꯏꯅ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯣꯂꯦꯟꯅ ꯆꯍꯤ 18ꯒ ꯁꯨꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯄꯨꯛ ꯆꯠꯄꯒꯤ ꯂꯥꯏꯅꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯦꯗꯤꯀꯦꯜꯒꯤ ꯇꯥꯝꯗ ꯀꯣꯂꯦꯔꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯥꯏꯅꯥ ꯑꯁꯤꯅ ꯈꯪꯍꯧꯗꯅ ꯅꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯅꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯂꯥꯌꯦꯡꯕ ꯉꯝꯂꯦ꯫ ꯍꯤꯗꯥꯛ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯐꯕ ꯉꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯣꯁꯄꯤꯇꯥꯜ ꯗꯣꯛꯇꯔ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯝ ꯑꯁꯤ ꯆꯥꯎꯈꯠꯄꯁꯨ ꯊꯦꯡꯅ ꯌꯧꯕ ꯈꯔ ꯍꯥꯏꯊꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯑꯅꯥ ꯂꯥꯌꯦꯡꯕ ꯄꯨꯈꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯑꯝꯃꯤ꯫ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯅꯔꯤꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯃꯥ ꯕꯕꯥꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯑꯣꯏꯗꯕꯅ ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯏꯆꯝ ꯆꯝꯅ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯍꯤꯡꯖꯕ ꯃꯤꯑꯣꯏꯅꯤ꯫ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗꯗꯤ ꯗꯣꯛꯇꯔ ꯌꯦꯡꯕꯒꯤ ꯃꯍꯨꯠ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯍꯧꯁꯥꯗ ꯐꯪꯕ ꯃꯅꯥ ꯃꯁꯤꯡꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯗꯨꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯅꯥꯕ ꯈꯔꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯁꯦꯝꯖꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯅ ꯑꯗꯨم ꯐꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯣꯂꯦꯟꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯊꯥꯗꯨꯅꯁꯨ ꯐꯕ ꯀꯧꯕꯁꯤ ꯂꯩꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯇꯣꯂꯦꯟꯒꯤ ꯑꯅꯥꯕꯒꯤ ꯂꯥꯏꯑꯣꯡꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯈꯣꯡ ꯍꯥꯝꯕ ꯑꯃꯗꯤ ꯑꯣꯕꯅꯆꯤꯡꯕꯁꯤ ꯇꯧꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅꯁꯨ ꯏꯆꯝ ꯆꯝꯅ ꯈꯣꯡ ꯍꯥꯝꯊꯔꯤꯕꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯣꯂꯦꯟꯒꯤ ꯑꯅꯥꯕꯁꯤ ꯏꯃꯥꯅ ꯍꯤꯗꯥꯛ ꯐꯅ ꯄꯤꯊꯛꯑꯒꯁꯨ ꯃꯥꯁꯤ ꯐꯔꯝꯗꯦ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯆꯥꯈꯤꯗꯦ꯫ ꯃꯁꯥ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤꯒ ꯁꯣꯟꯕꯒ ꯌꯥꯝꯅ ꯁꯣꯛꯊꯈꯤꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯐꯥꯎꯕ ꯉꯝꯃꯝꯗꯦ꯫ ꯏꯃꯥ ꯍꯣꯏꯁꯨ ꯈꯣꯡ ꯍꯥꯝꯊꯕꯒꯤ ꯏꯆꯝ ꯆꯝꯕ ꯃꯁꯥ ꯁꯣꯛꯊꯔꯤꯕꯣꯏ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯇꯣꯂꯦꯟꯒꯤ ꯑꯅꯥꯕ ꯑꯁꯤꯗꯤ ꯐꯥꯒꯤꯗꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯕ ꯂꯥꯏꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯣꯂꯦꯟꯅ ꯑꯗꯨꯝꯅ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯐꯛꯆꯦꯠꯅ ꯈꯥꯔꯒ ꯃꯊꯛꯇ ꯂꯩꯕꯥꯛꯅ ꯇꯩꯁꯤꯟꯗꯨꯅ ꯁꯥꯕ ꯌꯨꯝꯅꯤ꯫ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯋꯥꯆꯦꯠꯅ ꯑꯣꯏꯔꯒ ꯊꯣꯡꯉꯥꯛꯆꯩ ꯑꯃꯅ ꯉꯥꯛꯇꯨꯅ ꯊꯣꯡ ꯂꯣꯟꯊꯣꯛ ꯂꯣꯟꯁꯤꯟ ꯇꯧꯅꯔꯤꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯄꯥꯛꯅ ꯆꯥꯎꯅ ꯍꯥꯞꯄ ꯅꯠꯇꯦ꯫ ꯀꯣꯏꯔꯞ ꯀꯣꯏꯅ ꯃꯈꯨꯟ ꯃꯆꯥ ꯑꯃꯈꯛꯇꯅꯤ ꯃꯗꯨꯗ ꯐꯥꯜꯂꯤꯕꯗꯨ꯫ ꯐꯤ ꯃꯇꯨꯝ ꯇꯥꯗꯨꯅ ꯅꯝꯁꯤꯜꯂꯒ ꯊꯣꯡꯅꯥꯎ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯃꯦꯟꯁꯤꯜꯂꯤꯅꯤ꯫ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯊꯥꯅꯕ ꯃꯇꯝꯁꯨ ꯅꯠꯇꯦ꯫ ꯂꯩꯔꯛ ꯂꯥꯡꯒꯣꯡ ꯃꯅꯤꯡ ꯃꯌꯥ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯂꯤꯕꯅꯤ꯫ ꯌꯨꯝꯗ ꯃꯩ ꯊꯥꯅꯔꯤꯕ ꯑꯗꯨꯁꯨ ꯂꯥꯇꯦꯟ ꯅꯠꯇ꯭ꯔꯒ ꯕꯨꯗꯣꯟ ꯊꯥꯅꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯣꯂꯦꯟꯅ ꯅꯥꯕ ꯍꯧꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯍꯤꯡ ꯑꯊꯦꯡꯕ ꯃꯤ ꯆꯤꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣই ꯌꯨꯝꯒꯤ ꯂꯩꯕꯥꯛ ꯇꯩꯕ ꯐꯛꯂꯥꯡ ꯑꯗꯨ ꯃꯤ 2-3ꯅ ꯁꯥꯐꯨ ꯈꯟꯅ ꯗꯣꯛ ꯗꯣꯛ ꯂꯥꯎꯅ ꯀꯟꯅ ꯀꯥꯎꯕꯒꯤ ꯃꯇꯧꯗ ꯇꯧꯔꯛꯏ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯃꯈꯣꯜ ꯑꯗꯨꯗ ꯐꯣꯛ ꯂꯥꯎꯅ ꯍꯧꯒꯠꯅꯔꯝꯃꯤ꯫ ꯕꯕꯥꯁꯨ ꯍꯧꯒꯠꯇꯨꯅ ꯈꯣꯟ ꯀꯟꯅ ꯀꯅꯥꯅꯣꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯝꯃꯤ꯫ ꯁꯨꯝꯅ ꯕꯕꯥꯅ ꯂꯥꯎꯈꯤꯕ ꯑꯁꯤꯗ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯦꯞꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯑꯕꯅꯤ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ꯫
Matam aduda huran chinthise suki matik kalami. Sagun tawba adusu yamna tawnarami. Yamna sathiriba amana huranba lakpada. Yumbusingda huranba singna phuramba. Thangna yalamba kayasu tawnarini. Babaso kana kanagi masasing noni haidana saungna porok solami. Asumna muktumnarasi haiduna kusi isa-isagi phamungda tumba sangami. Adubo ngahaki matung akoy loinamak tumthakraba matam asida. Babadi tumba yadabadagi ngahak layrami hai. Matam asida akoygi yunggi mapandagi akoygi tolengi mamingsi. Nupi amana sonthangna nagkaurokpagumna tarami. Tolenasu lai-lai haidana kumbazani. Babaso karino haidana akoygi tolen na hipipa adu haiphet yengui. Koy tolen di isisina tumduna adum layrami hai. Sumna tolena hiyang layraroi haibagi numit adudasu ahingda imana akoy tolengi seba tawduna layringay matam asida. Akoygi watsi na waiba thong adu mapalomdagi. Mina git-git haiduna namakpagumna tawrokpasi haurai. Matam asida akoydi loyna tumna krabani. Imasong hek tumluraga tolen bomuk ngayhak yengbigi haidana thorakpani. Imaso ahanbadidi thoyna kirudi hai aduba thongda namlakpa aduga ikan hek kanadana. Akoygi thongak chaina ngaktuna thamiba thong adu saphu kana saptra amaka loinana hangdoroktuna imungi faklang aduda gamlaungna thong adu yeisalami. Masi ubada imade akiba pakhatpa amadi phaurami. Nungsisu amata sitpa nati thong ase karamna hangtoraklibano haiduna ima se chamamnarami. Thong ado hangtorakpaduda akoygi sumang aduda nupa ama wangdringwangna leptuna leibasi amo imana thagi musi mangal aduda urai. Imaso is kanano ngarangi huranba singadu oirizara khalami. Imaso lepiba nupa adu ubada kiba amadi poktuna prab akoygi thong adu muklon senduna thongak sei adu mukthuna ngaksalami. Nupa adu su sumang adumda dum leptuna leibasi imana thonggi wachet ahoba adudagi yengbada uba phangami. Imaso karino masidi yararoi haiduna bababu prab hagdoksei. Babaso hagwalaktuna yengupa matamdadi imana hariba nupa adudi leiramde. Imana su sakraba mali haujiktani sumang matol asida mana lephoribadu hairami. Mi hagdoknabagi khonjel asida chengkhraba oiramgani haidana babana su khumai. Sumna babaga imaga se mokhoi tolena hipiba adugi manakta phamduna ngayhak su lei. Asumna leiringai charak asida khoigi ina kupiba yum asigi mathak asida dub haidana layayna leibakta thabadongna ahauba makhonsi amuk babaga imaga na tarai. Imaga babaga na so haiphet mit yengnarami. Tariba makhol aduso suki matik haurami. Dub lawba makhol adugi mathakta amuk sumapan thangba khoigi faklang asomda pungjan thinduna siba ama puthorokpagi matawgumna kapna laungnabagi makhonsi muktarami. Baba ima so handakti kibada masadu tu khyau songi. Wade ngangada tumin lainai. Ngayaga sumna taramaga muktumina sab hek lepki. Aduga itha thajadaba mongda khoigi tolensi aigya haiduna machinda sonba hurai. Aigya hariba se khoi baba ki mama khoi abok adubuni. Abok se khoina piklingai adum laikhidrabani. Sumna khoi tolena aigya solakpasida imaga babaga su pakhatpa amadi poknarabani. Mathang nonganbagi ayuk aduda su akhoina tum hagolakpa timing asida khoi sumang asi landuna kwaksi makhon hauna khongamduna paikibasi khoina tarami. Sumna tolena naduna leirakpa numit nini suba numit asigi nukthil asidani. Akhoi tolensi hibna ibena ibu kaure haidana naduna leiriba masi haugatke haidana tawi. Khoi mayam sumita ira loina senarami. Nungtingi pung 12 tarakpa matam asida khoigi tolensi sorwana amurakanirak chingamaga magi aroiba sordo honki. Tole lekhidaba asida khoigi mungdi turatuna kapa haibadu oinarami. Imadi amuka hena thamoi sokhiduna angaubi amaga pangkhak oiki. Asumna khoi tolensi lekaigi mi mayam amaga loinana magi mathau mangamadu nikthijana pangthoami. Matam adugi asiba poloibagi thauramsi sing mayam pikhatuna mai thaduna sanskar tongnarini. Aduga matam aduda asibagi phulsi mai tharaba matungda lakhwatpasi loina tongnarami. Phul hairibasi mioibagi laibaki mayai thangba mapa asida saruoi kaioi piglak tawba koiba posak amani. Masi yamna maruoiba posak amani. Aduba matam adudadi asiba miyemagi phulsi imung manungna lakhthoknaraga binabonda satuna ajabuja khara tawraga ising asengbada thadanarami. Matam aduda lekaidagi mi mayam ama punsinnaduna bidabon satpa haidana gari wairaga sen khainaduna yamna satnarami.
Sumna akhoi tolena laikhidaba matung magi poloiba sanskar tauba aduda magi full adusu laukhat sanskar tauriba mafam adai waida thamhorami karigumba amana akhona full lawba hairibase icham chamna hekta asiba madagi full adu laukhoktuna yumda purakpa yaba nate asiba ma mai thaba matam asida full adu laukthokkadorini laukthokriba full adu utongda haptuna sanskar tauriba adugi manakta thamgadorini aduga sirba mi adugi asti numit aduda imung manunggi mi yaurga nupa masa amada full adu yumlomda pahelakturini puriba adusu icham chamna purakpa nate maiba maga loinana chalaga pungjan thinduna sanskar tauriba mafam aduda thamamba full hapa utong adu maibana lairun tinson kaya ama tauraba matung nupa masa aduda aja puja tauraba full hapa utong aduga loinana ngaksamda lai pareng huktuna full habliba wagi utong adu yanduna yumtamna purakturini asumna akhoi tolen gi siba matamda su tolen gi lakthoba full adu asti numita yumda purakhi sumna tolen gi thabak thorom adu su loina ningthijana pangthokhraba matung magi full adu akhoi gi yumge yumya yasida yanduna thanami akhoi gi yumse ka yamna leiba yumnati ima baba gi ka macha chakhum moiba ka maga aduga isilinau gi ka mayai wairap chawba maga puna ka hum khaktani ka singa du su thong amata panba nate aduna imungi hek changapgi lamya yasida faklang da yanduna thamliba full adu chatok chasinda loina uba phangami asumna akhoi tolena laikhidraba matung akhoi gi imungda makhon mo saum saya khara maning mayada taurambadu madugi full adu hek yumasda yanduna thambadagi tamnabagi chang ase yamna hengkalami numidang se akhoi tolena lokhuba amaha tawbagi makhon si akhoina dum tarami khoi imungi mi naitom yumda ayuk nung thingale hobasi khoi gi sada karino khangdaba ithil kai kaino yamna phaurami kari sunataba nuksa yamna saba matam asida imungda leiba matam asida khangaudana tu khyawlongna songba nuksida saba siselakpa amadi mi leitaba ka amada hekta sendal tongduna silaga chatpagi makhon se dum taba phangi yamna nga iba mana imana numidang chakhumda chaka thongba matam asida kolik hapiba polang adudagi glass natraga khabai gumbasi masi haphet engakpasi adum tawi hai ima supuna maksi khangna khangsinada saduna adum leirami isilina okhina tungkhiba matam asida so akhoigi isilina na tumiba ka sida phamung lengakpa amadi kangthon sida nunga mapairaga kokok suba yeibagi makhon se dum tarami khoiso loina kibadi phangnarabani aduba yumda leitana karaida leiruni adum kina khangbasi tarami uchina china khoi tolengi sora su loisan khre khoigi wakhanda sora loi khraga tamnaramba punamak adu fakhrani haidana khallubani adubu masigi wana tainabada yumasida tamnabadi lepa kauba leiramde yamna kiba mana khoigi lamya yasida amuba masak khangdaba wangdring wangna mi ma sap leptuna leibase khoigi mungna yamna toina thingnabase haurai baba ima hoide nungthinsi thabak chathokna khibani thoina yumda leiramde idausu ama dum chak tokpaga adum thokhidurini aduna yumda isanupi ani siga aiga dum leidurini senupi ani sisu angang oibagi hongna sa mamanabi mayamga sanaduna moisu hekta leiki aduna yumda lehuriba sai khakta dum oirabani babai ma thabak chathokpa matamdadi yungi sai sing aina loina honarami numit ama aise imungdei tomda leirami matamadu lousing matamni aduna ima baba loina lobukta kumki senupi sokhogi sumangda sanaduna leiri aise agi famungda ngehak hiptuna leibani matam asida agi khongya thangba somda kangkha sidagi amuba mi tamna phawgalakpase aina urami aigi phamungse phamung amanbaga oire kangthonsu yaudabani numidang kangkhan khallaga dum tumbani sumna tamna phawgalakpa amuba migi sabal adusu tamna sum lekholakpa dongna taurami phana wangkhali ai madu ubada kiba heman khiduna tumambadagi fukhawatuna aina khangamba molladu phatle kholaga khongyada lepiba wangdring wangda mamai loksan phang khangdaba amuba mi eduda thomami aina sumna molladuna thomlubada aduda lepamiba amuba mitamadu swailongna mitmang asida mangki aisu prapra mi hullase chongthoke tawba makai mapalomda senthorai numitumade ai imungda mukhana sangudre mapanda kari no tawraga ima hoi halakpa ngaiduna lei asumna amuba mi ma thingnari se ai khakta natrabani khoi mungi mi ayamba loina unarabani nongma baba se ahingda tumlubadagi mikap thorakpasida mapanda thoke haidana hawgalaga khoigi thongdu
Hek hanglupa matamsida mamangda imana lepa ui haiba, nupa ado mami sami suri tapam maduda, sabyung na leptuna leibasi babana urami. Madu urakpadagi babaso thong ado amuk hanna lonsenduna, magi phamungda prap chansanduna tumba themki. Aigi sanupi angang anidusu imungda kanano ama lei haidana. Imungdagi pot amata lauruso yumda changuso haibasi, kijai haidana sukya hek yaramde. Makoide tumba matamda khaktani yum asida leidurisi. Atay matamdadi do mapanda kucha satuna sanaduna lei. Numidang si budo na tana may amata thanba nati. Aduga thongnaw masa aduda sumi lantok lansin tawbagi, mamisi adum tarakpadagi, imana numidang si adum tingdanduna thamkrabani. Noong may se sathi na kiba mayawki. Numitugi numidang to noong si akakaraw galoy na na, yam na kan na surami. Ako'y imong sida mga na amumukpungan hek ngali. Ako'y yung si semjandabagi hong nasa yung taki ikupliba adu. Masi noong yuba dum yawribani. Aduna ako'y imong si noong yuriba mapado, patra kara yasinabaka na honarami. Adumay na ay gifamungda amukakatunang hekmitsi. Malang da yeng do na ay silay. Ay na dum na yeng iba duga mapasa na noong mamisimok pungan hekan ba makay, noong mamisimok haglay. Adum na mikup ang mangalak pa duda ko gifaklang asida. Mi magi mamita ba amuba mi mapaklang duda. Napto na lay bagum tawri ba do ay na urami. Ay sway lawi ima hayda na ima bukoy kaw hekawi. Ima gifamong adom da sinsalami ima so tumdriba kangde. Kari tawragi ibungo hayda na hangay. Ay sukine ima ako'y yung gifaklang aduda, mi amuba manapto na lehore haiduna hairami. Ima na susya sa ibong apakat kanunang giwakan na pukhan na kanjan bagi tawrini. Karisulay si haida na ima na ibutem dyan birami. Numito di adum na haukre yam na luri ba man ako'y imong asida. Tawri ba angak pagi tawong ngaktani. Mapa amada tamlamba po sa mikup amada, tiba si hekta kangamde. Ko na tangda tinabayaba tinaruro ba matong. Pot ado hanagi mapamda masi lengdana, adum layram durini. Yung gisanggoy ado su ngarang mi mayama mawari sabadong na, numidang da maron mariloksan pongkang daba, wari sabagi makonsi adum tarami. Imana paukta magpada so kwegi tolensi imagi mangda, adum toy na pingaw seto na laybasi adum urami hay. Kwey daw sa yam na kiganda ba misakamani matumda numidang, kulando na satpang ngami ba misakamani. Aduna idaw di ako'y nakiki haiduna pauk tamba matamduda. Kiro no lai haibasidi mi na ngamba ni mi layba mapamda. Lai na layba ngamba na tiki haibado ulagadi. Hena henjalakani adum haibirami. Adubo idaw hoy di ako'y yumasida tawribasi kariso kangbiba nati. Noong manumidang wairamama isanupi anisi yam na ki nakapai. Isanupi anisi ima ng hek tumba sumbirambani. Matamaduda imagay kasi manggonda numidangi thong na ba. Isang napis hemdo na layribani. Sumnay sa nupian ni sinakanak kapag pa sida imagay gaso. Kari tawrabasano haidana prap imong lomda sen salami. Kung natsangak pa day sa nupian ni si pamungnakan gi katsila duda. Punatasan do nakapto na layrami. Kweso kari tawragi hangubada tam na angangan nito. Kapado patabiraga. Kung nakapahan kraba matama sida sa nupian ni sina. Tamak pa daw makuyanin na tumba hugalak pa matama duda. Makoy na tumiba pamong adugi pamangda, musog mo ba migi mitamda makoy da yeng do na layrami hay. Masiyo ba dagi sa nupian ni sa kiba heman kiba na kapoy rami. Nung tinong mangba kudingi ako'y gimungi akiba si hay na ngay layramde. Mading mayada tau ba dagi hendorok na yung manunga sina, zazat ki makon si yam na tarami. Misa tok sa sintaw bagi makon la sinaso, ahing si tumba kanamata yan na ramde. Ay din nung mamit po hekak pa hura agadi. Ay nating nakibado ay gimit asida kanguhe kurami. Imaga babaga tana do na lakay dagi maiba masuyang halami. Maiba do na haibiba matamda kwegi yumanung asida. Asiba mi magi amang bapot ama tamjan do na layriba do. At huba matamda putok hinabataw. Madulay ba na yung masila laya pataba ille. Kuy na layragade kudong tiningay oirakani haibirami. Idaw suwaki akang tiing konong asida dum ting naraba kangdi. Tamang muki matungi kuy din na bidabon sa lani haiba pao matarami. Kuy daw amadilakay giahan karaga tangnaba kunsidagi. Mi tara mga muksin numid apaba magiyang ba matong. Bidabon da sa nabagida magtasiyam saba horami. Sumna idang na kuy gitolen gi pullado su pudo na. Adong bidabon da sa ki pullado. Yung masidagi hek putoki ba dudagi. Kuy gi mung si waya masang bahay ba duway rami. Yung masida amuba mi masap hek lepto na layramba duso, karadi pa kirami. Baba na so ko'y nahana tana kiba may ba do.
ꯑꯃꯨꯛ ꯍꯟꯅ ꯇꯥꯟꯅꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯏꯗꯨ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯝꯅꯔꯝꯕ ꯏꯁꯥ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯈꯤ꯫ ꯁꯨꯝꯅ ꯏꯙꯧꯅ ꯑꯩꯈꯣꯏꯒꯤ ꯇꯣꯂꯦꯟꯒꯤ ꯐꯨꯜ ꯑꯗꯨꯁꯨ ꯕꯤꯗꯥꯕꯣꯟꯗ ꯊꯥꯗꯈ꯭ꯔꯕ ꯃꯇꯨꯡ ꯏꯙꯧꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯨꯝꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯑꯀꯤꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯤ ꯊꯥꯏꯅ ꯑꯩꯒꯤ ꯏꯆꯦꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯗꯣꯔꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯦꯟꯊꯣꯏ ꯀꯧꯖꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ 3ꯅꯤ꯫ ꯏꯆꯦ ꯑꯃꯒ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒꯅꯤ꯫ ꯏꯆꯦꯒꯤ ꯃꯤꯡꯅ ꯔꯦꯖꯤꯌꯥ, ꯏꯅꯥꯎꯅꯨꯄꯥꯒꯤꯅ ꯃꯩꯔꯥꯕ ꯀꯧꯏ꯫ ꯏꯃꯥꯒ ꯕꯕꯥꯒ ꯏꯕꯣꯛꯀ ꯑꯩꯈꯣꯏ 6 ꯂꯩꯖꯕꯅꯤ꯫ ꯌꯨꯝ ꯏꯪꯈꯣꯜꯁꯨ ꯑꯗꯨꯝ ꯆꯥꯎꯏ꯫ ꯏꯃꯥꯁꯨ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯊꯕꯛ ꯌꯥꯝꯅ ꯐꯩ꯫ ꯕꯕꯥꯗꯤ ꯌꯨꯝ ꯁꯥꯕꯒꯤ ꯃꯤꯁꯇ꯭ꯔꯤꯅꯤ꯫ ꯃꯌꯥꯝꯅ ꯆꯦꯛꯀꯤ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯃꯤ꯫ ꯃꯥꯒꯤ ꯊꯕꯛꯅ ꯌꯥꯗꯕꯗꯒꯤ ꯏꯝꯐꯥꯜꯗ ꯍꯣꯡꯒꯠꯅꯔꯒ ꯂꯣꯏꯅ ꯂꯩꯅꯈꯤ꯫ ꯏꯕꯣꯛꯇꯤ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯅ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯌꯣꯜꯂꯛꯑꯝꯃꯤ꯫ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯏꯟꯁꯥꯡ ꯌꯣꯜꯂꯤꯕꯁꯤ ꯄꯣꯊꯥꯔꯤꯕꯅꯤ ꯍꯦꯛꯇ ꯈꯨꯝꯃꯛꯏ꯫ ꯕꯕꯥꯅꯁꯨ ꯊꯥꯏꯅꯒꯤ ꯏꯕꯣꯛꯅꯤ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯛꯄꯅꯤꯅ ꯁꯨꯗꯅ ꯂꯩꯕꯗꯣ ꯍꯩꯅꯔꯔꯣꯏ꯫ ꯑꯗꯨꯅ ꯏꯟꯁꯥꯡ ꯌꯣꯟꯕꯗꯨ ꯌꯣꯟꯖꯔꯁꯅꯨ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯣꯜꯍꯜꯂꯛꯑꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯏꯕꯣꯛꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯗꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯝ ꯂꯧꯕꯤꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯍꯣꯇꯦꯜ ꯐꯝꯕ ꯃꯤ ꯀꯌꯥ ꯂꯩꯇꯦ꯫ ꯍꯣꯇꯦꯜ ꯑꯃꯈꯛ ꯐꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯁꯤꯡꯖꯨ ꯕꯣꯔꯥꯁꯤ ꯑꯗꯨꯝ ꯂꯩꯔꯛꯇꯨꯅ ꯆꯔꯥ ꯋꯥꯟꯃꯤꯟꯅꯩ꯫ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 3ꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯁ꯭ꯀꯨꯜꯁꯨ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯏ꯫ ꯍꯜꯂꯛꯄꯒ ꯆꯔꯥ ꯋꯥꯟꯃꯤꯟꯅꯗꯨꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯁꯨ ꯑꯗꯨꯝ ꯉꯥꯏꯅꯔꯒ ꯍꯟꯃꯤꯟꯅꯔꯛꯇꯣꯏꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯑꯒ ꯏꯕꯣꯛꯅ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯂꯤꯕꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯤꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯏꯆꯦꯅ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄꯗ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯕꯣꯛꯁꯤ ꯂꯩꯈꯤꯗꯦ꯫ ꯏꯕꯣꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯩꯗꯤ ꯏꯆꯦꯁꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯍꯧꯔꯛꯏ꯫ ꯏꯆꯦꯒꯅ ꯍꯦꯟꯅ ꯂꯣꯏꯅꯕꯅꯤ ꯏꯕꯣꯛꯁꯤ꯫ ꯑꯗꯨꯅ ꯁꯨꯝ ꯈꯟꯖꯟꯈꯤꯕꯗꯒꯤ ꯇꯧꯔꯛꯄꯅꯤ꯫ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗ ꯏꯆꯦꯁꯤ ꯃꯈꯣꯏ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤꯃꯛꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯒꯁꯨ ꯀ꯭ꯂꯥꯁ ꯄꯨꯟꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯏꯆꯦꯒꯤ ꯃꯔꯝꯗꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯤꯡꯅ ꯄꯥꯔꯤ ꯀꯧꯏ, ꯑꯃꯅ ꯇꯣꯝꯊꯤꯟ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯁꯤ ꯄꯥꯝꯕꯗꯒꯤ ꯌꯦꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯨꯝ ꯁꯥꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯄꯥꯔꯤꯁꯦ ꯃꯆꯤꯡꯁꯨ ꯈꯔ ꯐꯠꯇꯕ ꯖꯥꯠꯅꯤ꯫ ꯄꯥꯔꯤ ꯍꯥꯏꯔꯤꯁꯤꯅ ꯀꯣꯂꯦꯖꯇ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯏ꯫ ꯐꯪꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯋꯥ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯂꯩꯀꯥꯏꯗꯒꯤ ꯄꯥꯎ ꯁꯟꯗꯣꯔꯛꯇꯨꯅ ꯏꯃꯨꯡꯒꯤ ꯃꯤꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯏꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯀꯅꯥꯅꯣ ꯅꯨꯄꯥꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯛꯇ ꯉꯥꯏꯔꯦ, ꯊꯣꯡꯒꯥꯟꯗ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯏꯃꯥꯗ ꯋꯥꯔꯤꯗꯣ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯏꯃꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯨꯄꯥꯗꯣ ꯂꯩꯀꯥꯏꯁꯤꯗ ꯂꯥꯛꯍꯟꯒꯅꯨ꯫ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯁꯦꯟ ꯃꯨꯛꯅꯕꯗꯒꯤ ꯑꯅꯝ ꯇꯥꯜꯂꯤꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯨꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ?" ꯍꯪꯉꯛꯏ꯫ ꯏꯆꯦꯅ ꯃꯥꯗꯤ ꯏꯀꯥꯏꯕꯁꯨ ꯈꯔ ꯊꯤꯕꯅꯤ, ꯑꯗꯨꯅ ꯃꯥꯗꯤ ꯀꯌꯥꯕꯨ ꯈꯟꯗꯦ꯫ ꯑꯃꯁꯤꯅꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨ ꯀꯤ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯅꯁꯨ, "ꯆꯦꯛꯁꯜꯂꯨ, ꯅꯨꯄꯤ ꯍꯥꯏꯔꯤꯁꯦ ꯈꯣꯡꯊꯥꯡ ꯂꯨꯕꯅꯤ꯫ ꯍꯩꯅ ꯆꯠꯂꯨ, ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯉꯨ꯫ ꯃꯤꯑꯣꯏꯕꯁꯦ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯂꯩꯇꯕꯅꯤ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯥꯁꯨ ꯑꯗꯨꯝ ꯊꯣꯛꯈꯤ꯫ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ, ꯇꯟꯕꯨ ꯇꯜꯂꯤ꯫ ꯀꯣꯂꯦꯖꯀ ꯇꯣꯛꯄꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ꯫ ꯃꯥ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯀꯣꯂꯦꯖꯀ ꯀꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ, "ꯍꯦꯔ ꯏꯆꯦ, ꯅꯁꯛ ꯐꯖꯕꯗꯨꯗ ꯇꯧꯔꯤꯅꯤ꯫ ꯊꯥꯏꯅꯗꯒꯤ ꯑꯗꯨꯝ ꯅꯨꯄꯥꯅ ꯇꯥꯟꯅꯔꯛꯏꯗꯨꯗꯤ꯫ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯈꯔ ꯁꯥꯊꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯗꯅ ꯇꯧꯔꯤꯅꯤ꯫ ꯑꯗꯨ ꯏꯆꯦ, ꯅꯪ ꯅꯨꯄꯥ ꯑꯅꯤꯗꯣ ꯑꯃꯠꯇ ꯄꯥꯝꯗꯕ꯭ꯔꯣ?" ꯍꯪꯉꯛꯑꯝꯃꯤ꯫ ꯏꯆꯦꯅꯁꯨ, "ꯄꯥꯝꯗꯦꯗ, ꯍꯥꯟꯅꯗꯒꯤ ꯁꯛ ꯈꯪꯅꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯍꯟꯗꯛ ꯈꯛꯇꯅꯤ ꯀꯣꯂꯦꯖꯇ ꯊꯦꯡꯅꯕꯅꯤ꯫ ꯀꯝꯗꯧꯕ ꯃꯤꯅꯣꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯄꯥꯝꯗꯣꯔꯤꯒꯦ" ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ, "ꯑꯗꯨꯗꯤ ꯏꯆꯦ, ꯅꯪꯒꯤ ꯀꯣꯏꯅꯕ ꯂꯩ ꯍꯥꯏꯖꯜꯂꯣꯗꯅ, ꯅꯪꯉꯣꯟꯗ ꯌꯥꯔꯛꯇꯅꯕ" ꯍꯥꯏꯔꯨꯕꯗ ꯏꯆꯦꯅꯁꯨ, "ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ꯫ ꯇꯜꯂꯒ ꯃꯔꯥꯏꯅ ꯇꯣꯛꯆꯈꯤꯅꯤ" ꯈꯨꯝꯃꯛꯏ꯫ ꯏꯆꯦꯁꯨ ꯃꯥꯏ ꯈꯪꯅꯕ ꯃꯤ ꯂꯩ ꯍꯥꯏꯖꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯕꯗꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯄ, ꯀꯣꯂꯦꯖꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯨꯗꯤ ꯇꯧꯔꯛꯇ꯭ꯔꯦ꯫ ꯋꯥꯏ ꯁꯪꯂꯦ ꯍꯥꯏꯗꯅ ꯏꯆꯦꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯥꯎꯗꯨ ꯇꯝꯃꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯗꯣ ꯊꯥ ꯑꯃꯃꯨꯛꯇꯤ ꯀꯣꯂꯦꯖꯁꯨ ꯀꯥꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤꯗꯨ ꯇꯝꯃꯛꯏ꯫ ꯇꯣꯝꯊꯤꯟꯗꯁꯨ ꯏꯆꯦꯅ ꯃꯥꯒꯤ ꯈꯪꯅꯕ ꯂꯩ ꯑꯩꯒꯤ ꯃꯔꯝꯒꯤ, ꯅꯃꯥꯟꯅꯕ ꯃꯁꯦꯟ ꯅꯨꯡꯉꯥꯏꯅꯗꯕ ꯇꯧꯒꯅꯨ, ꯆꯨꯝꯅ ꯁꯨꯝ ꯇꯤꯟꯅꯁꯤ ꯍꯥꯏꯔꯛꯑꯝꯃꯤ꯫
ꯁꯨꯝꯅ ꯏꯆꯦꯅ ꯇꯣꯝꯊꯤꯟꯒ ꯃꯔꯨꯞꯀꯨꯝ ꯂꯣꯏꯅꯕꯗꯨ ꯄꯥꯔꯤꯗ ꯄꯥꯎ ꯖꯥꯠ ꯖꯥꯠ ꯇꯝꯁꯟꯕ ꯃꯤ ꯌꯥꯎꯔꯕꯖꯥꯠꯅꯤ꯫ ꯏꯆꯦꯒ ꯈꯪꯅꯔꯤꯕ ꯃꯤꯗꯣ ꯃꯥꯅꯗꯤ ꯇꯣꯝꯊꯤꯟꯅꯤ ꯍꯥꯏꯗꯅ ꯂꯥꯟꯅ ꯎꯈꯤꯕꯗꯒꯤ ꯄꯥꯔꯤꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯑꯝꯃꯤ꯫ ꯏꯆꯦꯗꯁꯨ ꯅꯪ ꯐꯥꯔꯒ ꯂꯧꯒꯅꯤ ꯀꯥꯏꯗꯅ ꯙꯞ ꯀꯌꯥ ꯑꯃ ꯇꯧꯕꯤꯔꯛꯑꯝꯃꯤ꯫ ꯏꯆꯦꯁꯨ ꯍꯥꯟꯅꯗꯒꯤ ꯗꯤꯄ꯭ꯔꯦꯁꯟꯒ ꯅꯥꯕꯒ ꯃꯄꯥꯟ ꯊꯣꯛꯄ ꯀꯤꯔꯦ ꯍꯥꯏꯗꯅ ꯀꯣꯂꯦꯖꯁꯨ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯅ ꯄꯥꯔꯤꯁꯦ ꯁꯨꯛꯌꯥ ꯌꯥꯈꯤꯗꯦ, ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯑꯗꯨꯝ ꯍꯥꯏ꯫ ꯏꯆꯦꯅ ꯀꯣꯂꯦꯖ ꯀꯥꯗꯅ ꯂꯩꯕꯗꯨ ꯐꯥꯎꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯟꯅ ꯆꯩꯅꯕ ꯂꯦꯞꯄꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯀꯣꯂꯦꯖꯇ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯊꯤꯅ ꯐꯨꯅꯩ ꯍꯥꯏꯗꯅ ꯏꯆꯦꯗ ꯄꯥꯎꯗꯨ ꯌꯧꯔꯛꯏ꯫ ꯏꯆꯦꯅ ꯀꯣꯂꯦꯖ ꯆꯠꯂꯕꯁꯨ ꯑꯦꯛꯖꯥꯝ ꯊꯥꯕꯈꯛ ꯆꯠꯂꯝꯃꯤ꯫ ꯑꯇꯩ ꯃꯇꯝꯗꯗꯤ ꯀꯌꯥ ꯆꯠꯂꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯨ ꯃꯔꯛ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯅꯥꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯒꯗꯤ ꯏꯆꯦꯁꯨ ꯑꯃꯨꯛ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃꯅ ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯏꯃꯥꯗ ꯄꯥꯔꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯗꯣ ꯄꯥꯔꯤ ꯍꯣꯏꯒ ꯁꯥꯒꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯔꯤꯅ ꯅꯆꯥꯅꯨꯄꯤ ꯑꯍꯟꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯂꯩꯀꯥꯏꯗꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏ꯫ ꯃꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯄꯥꯎ ꯇꯥꯔꯦ꯫ ꯌꯨꯝꯂꯣꯝꯗꯁꯨ ꯄꯥꯔꯤꯅ ꯃꯃꯥꯗ ꯍꯥꯏꯅꯕ ꯆꯠꯄꯤꯌꯨ ꯍꯥꯏꯗꯅ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯏ ꯍꯥꯏ꯫ ꯀꯣꯂꯦꯖꯀ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯅꯕ ꯂꯥꯛꯀꯦ, ꯅꯨꯄꯤ ꯃꯌꯨꯝꯗꯣ ꯃꯔꯣꯜ ꯑꯃꯨꯛꯇ ꯍꯪꯇꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯂꯥꯛꯆꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯌꯨꯝ ꯅꯨꯡꯉꯥꯏꯕꯅꯤ, ꯍꯌꯦꯡ ꯏꯕꯦꯝꯃ ꯂꯩꯕꯗꯁꯨ ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯗꯣꯏꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅꯁꯨ ꯄꯥꯝꯖꯔꯕꯅꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯔꯤꯅꯤ꯫ ꯑꯐꯕ ꯍꯥꯏꯔꯤꯁꯤꯗꯤ ꯄꯥꯛ ꯄꯥꯛ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯉꯥꯡꯗ ꯋꯥꯁꯦ ꯈꯔ ꯐꯖꯅ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅ ꯁꯈꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯁꯨꯔꯒ ꯆꯥꯕꯅꯤ, ꯍꯌꯦꯡꯋꯥꯏ ꯊꯥꯛ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤ ꯊꯤꯅ ꯇꯧꯕꯤꯕ꯭ꯔꯁꯨ ꯈꯪꯗꯦ꯫ ꯃꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕ ꯑꯃ ꯊꯤꯖꯅꯤꯗ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯁꯨꯝ ꯍꯥꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯣꯏꯅ ꯋꯥꯈꯜ ꯐꯖꯅ ꯇꯥꯔꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯃꯥꯒꯤ ꯆꯥꯅꯕ ꯑꯗꯨꯝ ꯊꯦꯡꯅꯖꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯍꯥꯛꯇꯛꯇ ꯂꯩꯀꯥꯏꯅꯁꯨ ꯀꯩ ꯀꯩꯅꯣ ꯌꯥꯝꯅ ꯍꯥꯏꯅꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯤꯅ ꯃꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯗꯣ ꯐꯥꯅꯕ ꯍꯣꯠꯅꯩ ꯍꯥꯏꯗꯅ ꯂꯥꯟꯅ ꯄꯣꯛꯊꯣꯛꯄꯤꯕꯁꯨ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯍꯌꯦꯡꯋꯥꯏ ꯃꯣꯏ ꯃꯁꯥ ꯃꯁꯥ ꯌꯥꯅꯕ ꯃꯤꯗ ꯂꯩꯖꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯨ ꯈꯔ ꯑꯣꯏꯔꯤ ꯍꯥꯏꯔꯨꯕꯗ ꯏꯟꯗꯣꯝꯆꯥꯅꯁꯨ ꯍꯣꯏ ꯏꯆꯦ, ꯋꯥꯁꯦ ꯍꯥꯏꯐꯦꯠ ꯍꯧꯗꯣꯛꯂꯒꯗꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯏꯆꯦꯅ ꯁꯨꯛꯌꯥ ꯌꯥꯔꯝꯗꯕꯅꯤ꯫ ꯃꯈꯣꯏ ꯀꯣꯂꯦꯖꯀꯤ ꯕꯣꯠꯀꯤ ꯅꯃꯥꯗ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯈꯤꯕꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯕ ꯍꯧꯔꯛꯏ꯫ ꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯃꯒꯨꯟꯁꯨ ꯈꯪꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯆꯦꯒ ꯁꯨꯝ ꯂꯣꯏꯅꯕꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯑꯗꯨꯃꯥꯏꯅ ꯀꯣꯂꯦꯖ ꯂꯣꯏꯁꯤꯜꯂꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯩꯁꯨ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ꯫ ꯏꯆꯦꯁꯨ ꯀꯣꯂꯦꯖ ꯂꯣꯏꯕꯒ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯅ ꯃꯈꯣꯏꯒꯤ ꯃꯕꯣꯛꯇꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ꯫ ꯏꯕꯣꯛ ꯍꯤꯡꯉꯤꯉꯩ ꯂꯨꯍꯣꯡꯕ ꯎꯅꯤꯡꯉꯤ ꯍꯥꯏꯗꯅ ꯂꯨꯍꯣꯡꯅꯕꯒꯤ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯦ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯈꯪꯗꯦ, ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯈꯪꯕꯅꯤ꯫ ꯏꯆꯦꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯏꯃꯨꯡꯁꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯄꯥꯗꯨꯁꯨ ꯕꯤꯖꯤꯅꯦꯁ ꯌꯥꯝꯅ ꯐꯖꯅ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯂꯝꯁꯨ ꯌꯥꯝꯅ ꯆꯥꯎꯕꯅ ꯚꯔꯥꯁꯨ ꯁꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯏꯆꯦꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ ꯑꯃꯃꯨꯛ ꯂꯩꯕꯒ ꯃꯈꯣꯏꯒꯤ ꯃꯕꯣꯛ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯆꯍꯤꯁꯨ 60 ꯍꯦꯜꯂꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯏꯇꯩꯁꯨ ꯊꯕꯛ ꯑꯃꯒꯤ ꯃꯨꯝꯕꯥꯏꯗ ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯩꯔꯨꯅꯤ ꯍꯥꯏꯗꯅ ꯏꯇꯩꯅ ꯆꯠꯇ꯭ꯔꯤꯉꯩ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯅ ꯏꯇꯩꯅ ꯑꯩꯁꯦ ꯂꯧꯕ ꯂꯥꯛꯏ꯫ ꯏꯇꯩꯁꯦ ꯑꯩꯒꯁꯨ ꯀꯔꯤꯃꯇ ꯀꯣꯏꯗꯅ ꯂꯣꯏꯅꯩ꯫ ꯃꯆꯟꯅꯨꯄꯤꯒꯁꯨ ꯑꯩꯒ ꯑꯗꯨꯝ ꯀꯣꯂꯦꯖ ꯄꯨꯟꯕꯒꯤ ꯃꯆꯟꯗ ꯃꯆꯟꯒꯨꯝꯅ ꯂꯣꯏꯅꯕꯤ꯫ ꯍꯥꯟꯅꯗꯤ ꯏꯆꯦꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨꯒ ꯐꯔꯝꯃꯣꯏ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯂꯣꯏꯅꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯁꯨꯝꯅ ꯍꯧꯈꯤꯕꯅ ꯏꯇꯩꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯏꯆꯦꯁꯤ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯑꯗꯨꯝ ꯇꯧꯕꯤ꯫ ꯅꯣꯡꯃꯗꯤ ꯏꯆꯦꯅ ꯇꯨꯝꯃꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯏꯆꯦꯅ ꯇꯨꯝꯂꯤꯕ ꯐꯃꯥꯡꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ ꯍꯥꯏ꯫ ꯅꯝꯍꯠꯄꯗꯧꯅ ꯇꯧꯕꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ ꯍꯥꯏ꯫ ꯋꯥꯔꯤꯁꯦ ꯏꯆꯦꯅꯗꯤ ꯍꯥꯟꯅ ꯍꯥꯏꯔꯛꯇꯦ, ꯃꯥꯗꯤ ꯃꯃꯪꯅꯤ ꯍꯥꯏꯗꯅ ꯈꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯏꯆꯦꯁꯨ ꯀꯔꯤꯅꯣ ꯈꯜꯂꯛꯑꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯏꯆꯦꯒꯤ ꯃꯪꯁꯤꯗ ꯂꯩꯈꯤꯗꯕ ꯏꯕꯣꯛꯇꯨ ꯃꯪꯗ ꯌꯥꯝꯅ ꯋꯥꯅ ꯀꯞꯇꯨꯅ ꯎꯔꯝꯃꯤ ꯍꯥꯏ꯫ ꯃꯈꯣꯏ ꯚꯔꯥ ꯁꯥꯜꯂꯤꯕꯁꯤ ꯃꯊꯛ ꯃꯈꯥ ꯀꯥ 9ꯅꯤ꯫ ꯃꯈꯥꯗ 4, ꯃꯊꯛꯇ 4 ꯂꯩꯕꯅꯤ꯫ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯃꯤꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ 2ꯈꯛ ꯃꯊꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩ ꯍꯥꯏ꯫ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯂꯩꯕꯗꯤ ꯃꯈꯣꯏ 2 ꯈꯛꯇꯅꯤ, ꯑꯇꯩꯗꯤ ꯁꯥꯇ꯭ꯔ ꯉꯥꯛꯇꯅꯤ꯫ ꯏꯆꯦꯅ ꯁꯨꯃꯥꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯂꯩꯕ ꯀꯥꯟꯗ ꯃꯃꯤꯠꯇꯣ ꯈꯥꯅ ꯈꯥꯅ ꯍꯦꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯁꯤ ꯑꯗꯨ ꯃꯈꯣꯏ ꯏꯆꯦꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯆꯦꯅ ꯃꯈꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯇ ꯍꯥꯏꯔꯨꯕ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯅꯦꯝꯄꯣꯛꯇꯨꯅꯁꯨ ꯈꯪꯗꯦ ꯏꯕꯦꯝꯃ, ꯁꯨꯃꯥꯏꯅꯗ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯅꯤ, ꯃꯤꯅ ꯀꯧ ꯉꯥꯡꯕꯁꯨ ꯀꯌꯥ ꯈꯨꯝꯗꯦ, ꯃꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯄꯨꯡꯂꯩꯗ ꯂꯩꯕꯅꯤ,
ꯑꯣꯟꯁꯟꯅꯔꯨꯅꯨ ꯍꯥꯏꯔꯛꯏ꯫ ꯏꯆꯦꯗꯤ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯍꯩꯅꯗꯕ ꯐꯥꯎꯔꯛꯑꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯊꯤꯟ ꯏꯆꯦ ꯈꯛꯇꯅꯤ ꯂꯩꯍꯧꯔꯤꯕꯁꯤ꯫ ꯃꯀꯨꯕꯣꯛꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯤꯅ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯦ꯫ ꯃꯅꯦꯝꯄꯣꯛꯇꯨꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕꯅꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯆꯠꯈꯤꯅꯤ, ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯀꯣꯂꯦꯖ ꯑꯗꯨꯝ ꯆꯠꯂꯛꯑꯝꯃꯤ꯫ ꯏꯆꯦ ꯈꯛꯇ ꯂꯩꯍꯧꯔꯝꯃꯤ, ꯑꯗꯨꯅ ꯏꯆꯦꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯊꯕꯛ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈ꯭ꯔꯕ ꯀꯥꯟꯗ ꯏꯆꯦꯁꯨ ꯃꯊꯟꯇ ꯂꯩꯕꯗꯣ ꯍꯩꯅꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ ꯍꯥꯏ꯫ ꯁꯟꯗꯦ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇꯗꯤ ꯃꯅꯦꯝꯄꯣꯛꯁꯨ ꯃꯀꯨꯕꯣꯛꯁꯨ ꯃꯆꯟꯅꯨꯄꯤꯁꯨ ꯁꯨꯅ ꯂꯣꯏꯅ ꯂꯩ ꯍꯥꯏ꯫ ꯅꯣꯡꯃꯁꯨ ꯏꯆꯦꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯀꯤꯆꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯀꯣꯜ ꯂꯤꯛ ꯆꯈꯥꯏꯕ ꯃꯈꯣꯟ ꯇꯥꯔꯛꯏ ꯍꯥꯏꯗꯅ ꯏꯆꯦꯅ ꯏꯃꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯀꯥꯟꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯅ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯁꯨꯝ ꯇꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯏꯆꯦꯅ ꯏꯇꯩꯗꯁꯨ ꯄꯥꯎꯗꯣ ꯇꯝꯃꯕꯖꯥꯠꯅꯤ꯫ ꯃꯗꯨꯗ ꯏꯇꯩꯅ ꯍꯦꯔ ꯀꯔꯤꯁꯨ ꯈꯟꯖꯜꯂꯨꯅꯨ, ꯌꯨꯝꯗ ꯅꯊꯟꯗ ꯁꯨꯝ ꯂꯩꯕꯗꯨꯗ ꯋꯥꯈꯟꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯆꯦꯁꯨ ꯁꯥꯎꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯀꯛꯊꯠꯂꯛꯑꯝꯃꯤ꯫ ꯏꯇꯩꯅ ꯐꯣꯟ ꯇꯧꯔꯕꯁꯨ ꯁꯨꯛꯄꯥꯏ ꯄꯥꯏꯗ꯭ꯔꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯏꯇꯩꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯄꯥꯎ ꯇꯝꯃꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯨ ꯃꯁꯥꯒꯤ ꯈꯔ ꯀꯤꯒꯟꯕꯗꯨꯗ ꯃꯤ ꯂꯩꯇꯕꯒ ꯀꯤꯔꯝꯒꯅꯤ ꯑꯗꯨꯅꯅꯤ꯫ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯁꯥꯎꯗꯅꯕ ꯐꯣꯟ ꯇꯧꯔꯒ ꯊꯦꯝꯈ꯭ꯔꯒꯦ, ꯃꯁꯥꯒꯤꯁꯨ ꯈꯔ ꯁꯥꯎꯒꯟꯕꯅꯤ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯏꯃꯥꯁꯨ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯋꯥꯈꯟꯗꯗꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯜꯂꯛꯑꯝꯃꯤ꯫ ꯏꯆꯦꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯏꯆꯦꯗꯤ ꯐꯣꯟꯗꯣ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯦ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯇꯧꯏ, ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯔꯒꯁꯨ ꯐꯣꯟꯗꯣ ꯄꯥꯏꯔꯛꯇꯦ꯫ ꯏꯃꯥꯅꯁꯨ ꯊꯕꯛ ꯇꯧꯔꯝꯕꯁꯨ ꯌꯥꯏꯗ, ꯍꯣꯔꯦꯟ ꯃꯥꯅ ꯇꯧꯖꯔꯛꯀꯅꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ꯫ ꯄꯨꯡ 3 ꯇꯥꯔꯛꯄ ꯑꯗꯥꯏꯗ ꯁꯅꯥꯊꯣꯏꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯁꯅꯥꯊꯣꯏ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯏꯆꯦꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯅꯤ꯫ ꯑꯩꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯝꯃꯤ, ꯃꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦꯟꯊꯣꯏ ꯏꯅꯝꯃꯁꯦ ꯑꯩꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗ ꯋꯥꯟꯊꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ꯫ ꯏꯃꯥ ꯃꯣꯏꯗꯁꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯦ, ꯅꯪꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯣ ꯇꯥꯕꯗ ꯑꯩꯁꯨ ꯄꯥꯈꯠꯅ ꯏꯃꯥꯗ, ꯏꯃꯥ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯧꯔꯛꯄꯗ ꯃꯈꯣꯏ ꯂꯣꯏꯅ ꯂꯩꯔꯛꯑꯝꯃꯤ꯫ ꯏꯆꯦꯁꯨ ꯒ꯭ꯌꯥꯟꯁꯨ ꯇꯥꯔꯝꯂꯦ꯫ ꯌꯨꯝꯗ ꯑꯗꯨꯝ ꯄꯨꯊꯔꯛꯂꯦ꯫ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯃꯥꯒ ꯑꯩꯈꯣꯏꯒꯅ ꯈꯔ ꯐꯔꯕꯣ ꯅꯪꯕꯨ ꯍꯪꯉꯨꯕꯗ ꯏꯆꯦꯅ, ꯏꯃꯥ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯀꯤ, ꯃꯤ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯚꯔꯥꯗ ꯂꯩꯔꯤꯕ ꯑꯍꯟ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯁꯨ ꯑꯁꯤꯁꯨ ꯃꯑꯣꯡ ꯑꯃ ꯇꯧꯏ꯫ ꯌꯥꯝꯅ ꯍꯩꯅꯗꯦ, ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯒꯦ, ꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ, ꯃꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯏꯕꯨꯡꯉꯣꯗꯨꯁꯨ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯝꯕꯅꯤ, ꯅꯪ ꯁꯥꯎꯈ꯭ꯔꯦ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯑꯩꯉꯣꯟꯗ ꯇꯝꯖꯔꯝꯕꯅꯤ ꯍꯥꯏꯔꯨꯕꯗ ꯏꯆꯦꯅ, ꯑꯁ ꯏꯃꯥ ꯃꯥꯒꯤ ꯋꯥ ꯍꯥꯏꯔꯛꯀꯅꯨ, ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯩꯁꯦ ꯃꯣꯏꯅ ꯈꯜꯂꯤꯁꯤ ꯌꯨꯝ ꯁꯪꯅꯕ ꯃꯤ ꯑꯣꯏꯅ ꯎꯔꯕ ꯈꯪꯗꯦ, ꯏꯊꯟꯇꯅꯤ ꯂꯩꯔꯤꯁꯦ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯅꯁꯨ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯏꯃꯥꯒ ꯅꯅꯥꯎ ꯅꯨꯄꯤꯒ ꯇꯣꯏꯅ ꯂꯥꯛꯀꯦ, ꯃꯣꯏꯁꯨ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯇꯧꯔꯤꯅꯤ ꯍꯥꯏꯗꯅ ꯊꯦꯝꯕꯤꯔꯝꯃꯒ ꯏꯃꯥꯒ ꯑꯩꯒꯁꯨ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥꯗ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ, ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯃꯊꯟꯇ ꯁꯨꯝ ꯂꯩꯕꯗꯨꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯅꯇꯩꯁꯨ ꯊꯥ ꯑꯃꯃꯨꯛꯇꯤ ꯋꯥꯠꯂꯤ ꯍꯜꯂꯛꯀꯗꯕ, ꯂꯝ ꯆꯥꯎꯔꯒ ꯃꯤ ꯌꯥꯝꯗꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯍꯣꯏꯅꯦ, ꯌꯨꯝꯅ ꯉꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯏꯊꯟꯇ ꯂꯩꯔꯒꯗꯤ ꯑꯩ ꯑꯣꯏꯔꯒꯁꯨ ꯀꯤꯕ ꯇꯥꯕꯅꯤ ꯍꯥꯏꯔꯨꯕꯗ ꯏꯃꯥꯅ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ, ꯌꯨꯝꯗ ꯀꯤꯕ ꯐꯠꯇꯦ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯏꯇꯩꯅ ꯐꯣꯟ ꯇꯧꯕꯗ ꯏꯆꯦꯁꯦ ꯐꯣꯟ ꯁꯨꯄꯥꯏ ꯄꯥꯏꯗꯦ ꯍꯥꯏ꯫ ꯑꯩꯅ ꯃꯆꯟꯅꯨꯄꯤ ꯁꯅꯥꯊꯣꯏꯗ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯁꯅꯥꯊꯣꯏꯅ ꯑꯩꯉꯣꯟꯗ ꯏꯅꯝꯃꯒ ꯇꯥꯆꯧꯒꯁꯤ ꯁꯥꯎꯅꯕ꯭ꯔꯥ ꯈꯪꯗꯦ, ꯐꯣꯟꯁꯨ ꯄꯥꯏꯗꯕꯒꯤ ꯑꯩꯉꯣꯟꯗ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯗꯅ ꯇꯝꯃꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯏꯆꯦꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯛꯑꯝꯃꯤ, ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯇꯧꯏ꯫ ꯅꯣꯡꯃꯁꯨ ꯁꯅꯥꯊꯣꯏꯅ ꯀꯤꯆꯟꯗ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯍꯥꯏꯗꯅ ꯏꯆꯦꯒꯤ ꯀꯥ ꯃꯄꯥ ꯂꯥꯜꯂꯛꯄꯗ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯏꯛ ꯏꯛ ꯇꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯏꯅꯝꯃ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯗꯨꯅ ꯀꯥꯗ ꯆꯪꯉꯛꯄꯗ ꯏꯆꯦꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯃꯁꯝ ꯁꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯁꯤ ꯎꯔꯛꯈꯤ ꯍꯥꯏ꯫ ꯃꯥꯅ ꯀꯥꯗ ꯆꯪꯉꯛꯄꯗ ꯃꯉꯛꯇꯣ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯛꯑꯝꯃꯒ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤ ꯍꯥꯏ꯫ ꯁꯅꯥꯊꯣꯏꯁꯨ ꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯃꯃꯥꯏꯗꯣ ꯈꯨꯄꯥꯛꯅ ꯁꯦꯠ ꯁꯦꯠ ꯊꯥꯖꯤꯟꯖꯗꯨꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯪꯂ ꯍꯥꯏꯗꯅ ꯏꯆꯦꯒꯤ ꯃꯅꯦꯝꯄꯣꯛꯇꯨꯅꯁꯨ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ, ꯁꯣꯔꯗꯣ ꯐꯖꯅ ꯑꯃꯨꯛꯇ ꯍꯣꯜꯂꯨꯅꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠꯇꯣ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯏꯃꯥꯗ ꯐꯣꯟ ꯇꯧꯔꯛꯄꯅꯤ꯫ ꯏꯃꯥꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯄꯗꯒꯤ ꯏꯅꯝꯃ ꯍꯌꯦꯡꯁꯤ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ, ꯋꯥ ꯈꯔ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯛꯑꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯁꯟꯗꯦ ꯑꯣꯏꯕꯗꯨꯗ ꯑꯩꯁꯨ ꯌꯥꯎꯅ ꯏꯃꯥꯒ ꯆꯠꯂꯛꯑꯝꯃꯤ꯫ ꯑꯩꯗꯤ ꯁꯅꯥꯊꯣꯏꯒꯤ ꯀꯥꯗ ꯂꯩ, ꯑꯩꯈꯣꯏ ꯏꯆꯦꯒ ꯃꯣꯏ ꯑꯍꯨꯝꯗꯤ ꯃꯪꯒꯣꯟꯗ ꯂꯩꯍꯧꯔꯦ꯫ ꯏꯃꯥꯒ ꯑꯩꯒ ꯌꯨꯝ ꯍꯜꯂꯛꯑꯒ ꯑꯩꯁꯨ ꯈꯪꯅꯤꯡꯗꯅ ꯏꯃꯥꯗ ꯍꯪꯉꯤ꯫ ꯃꯗꯨꯗ ꯏꯃꯥꯅ, ꯅꯪ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯅꯣ,
Nang amuk kidana ingonda jajat ki wa haijalakani aduna hanganu hairei ainasu ima yare sana thoina ngasai loina tame e khummi asumna nongnini hawkhre inega imaga su maiba matana duna yumda tawriba sing adu tanarami maiba duna kupna munna yengaba matung isegi kadagi kongka manada yomba phataba posakama maiba duna puthorai madugi posagado maiba duna sumina mahi posim tawrokpa posakni hairei luri di madu kanana thanamino haidana sum thega narakpada nongma mogi bharada leiba matei manawani du isena maningda kon fengingai insang thilami hai maduda thanamba oiramni hainai posagado lakthoga phajana lai khuram thowami aduga baragi matei manawani du su tan thoki madugi matungdagi di karisu tawraktre masini mayam ngasige rian horror story mathangi wari thagalakpada mayam punamuk thengnarasi ngasigi di mayam dagi kainanaba bidai laujari